पाउसे युम इबमर इब पाउ खरा अपडेट तौजरे गुंडा की मफम लहलोय मियान मिफुन लहलोय मिसम मियाम की दमक लेपकनी सीएम बिरेन हान मियाम दगोट नैरंब मणिपुर पुलिस तुगा हाउजिक लैरिब मणिपुर पुलिस असिक समानाय खेनरिबसी लुसिंग बमा कोक्तुने गुंडा की मफम लहलोय मियान मिफुन लहलोय मिसम मियाम की दमक लेपकनी आयद मणिपुर के चीफ मिनिस्टर नोंथोंबम बिरेन फोंथोखरे थौबल केंद्र की बीजेपी मेरेप एल बसंत की फिराल सिंखटपगी थौरम का मरी लेना मदा के वाफम से चीफ मिनिस्टर एन बिरेन फोंदोखिबने एन बिरेन मखातन हाई बीजेपी लेंगक असना अमुक हनहलकलबदी हांगंग केंद्र द येंग मियंगम थौबल केंद्र दसु बिरेन मसाम के केंद्र नि खन येंगनी थौबल केंद्र की जमथोंग कुदिंग द इसिंग फंगनगने हंदक थौबल केंद्र द हवरकलिब येवासी यामना नुंगाई बीजेपी द लेंगक फारब मतम द मणिपुर द इंगतफ नुंगाई याय फना लेब ngamgane Marabandana Lakadur election as the Sydney food guitar than a Kaduna Manifo, Miam Gabukana Toggle to Honbu, and so appeal Tauke. Tawol Kendrick Miam Manifo, Miam the Warawi, Maram Disa Hitara Magakonta, Ima Ivel, Si Sel Singumidanga, to from Safum Kandala Kvene. Kangmarak the Sorok the Jereton la Kivene, Sahi Magakatangari, Ima Ivel, Si Sel Singna, Neata Yum the Tumba Panglibasi. Adavakudibak as he bought Torum died, Kawe. Bodek Kakivagi sing fangde, Isaman cre, Nova Halatre, Sidaga Lerame, Hana Torokane, Akoi, Hombupurakumatautai, Hanagimatogum, Purkimatam the board fever, Boloraga fin the big worker Togani, Jane strike Togani, Pan blocket Togani Ivage, Nemasida Assembly Riche. Sadi Piu, Miam Gaxian Ge, have a vocal on the Tabak Toropane, Bodasi Karamba for the Firaga Ink Falakani have a cantavio. Sail Yelak with the Sapigano, sail Yelak with the Sarkivatara with the Himagaki among the Oikiva Yum the Tumba Pangtaba, Kangmarakta Madi, Mairasang the Ahimjari Kibagi Pimadu Halakane. Misam Yam would Neraka Sasanta would run a Tagana Misam Yam, Noa Helaga Sasanta would Hibasi Kantangai Oi. Maniforgimiam, no one had never get a mug, inked up for Purana Bagitamak. Yum the Tumba Pangana Bagitamak Port Level Pani Amade, Yam give you when a lakwane. Misam Yam the Kangmarak the Lake Tuna, Lairaka in the Jum the Secretary, Mam the question like a lane and a Bagitamak, Bolefa Nate. Nakalamarum dasu Mikhal the Yam the Bhot Piba, Ayudrabadi, Ima Evil Singh, Kangmarakta, Jaripado Amuk Halakani, Sub Minister. Manipur Congress na Sahita Ramaga like paring Batamda, Miam Nam Taduna Lakpa, Nam Taduna Lakpana Miam Hakar Langarambane. Adaba busy Pina losing Balagak Lakpata Miam Ing Sikle. Kangmarakta Hing Jarik trade Lakaba Mikhal as the Miamna, Amuk Bhot Piba, Ayudrabadi Hanagum. Miam watok lantok na tanva Kangmarakta Hing Jarikpa adu Amuk Halakani and CM Berena Fongdogre. Wangim is the BJP Kimrep or Vijumnam Nabasan Ragi Piral Sinkat Pagiton the Saruk Yakiva, Si Minister Namakatana Hai. Matamam the police na Miam Batawi, Usitava, Nabidang Hek Yabuka Poliski Garima Kol Tavada. Aing Tumba Yaram the Ver Navasing Sangbagi Ima Ivelkia Maira Sangda. Kangmarakta Hing Jarikiva Kaya Adu Ausiti Legagasi Lakpadagi Amatalate. Police gam yam kamari naksinare biar mi pun amuta thoktre aduga handa chemical acid amuk miam selda satkravadi hanagi ima ibel sing kangmarakta ahing jarikpa adu amuk hanjalakani isa isu sing lambi da police na hangoi jongan gani lambi fatte hana langthorkani aige se minister hai mamangi sahi manga sathina nuaite miam nuairabaso isa de nuaite maramdi leka adu coalition leka koibana amaga punsinaraga simple leka koibana amana apamba tongrakpuda engoda ko gyamna ngauke Adoba Mikhal Matung the BJP Kaktagi Lenga Amalak or Badi. Hanamiam Gidam Firam Bator Bakotong Chabadu, double Hangana Pinana Honari. Maragasi the BJPD India Amsumari for Machet to another Hona Partini Ibovi. Housing in Jara Pali Balinga Amasumari for the Pankeva BJP Lengakasi, Yamna Communal Web India Amsumari for Bo, Masimaset to Wipe Pamba Party, Partini and Hunter Taragani to Shumari for Legislative Assembly Mikada Wabagai Canada and Sigimiri River. Pazur Rahim Gifiral Sinkat Bagitorum the CLP leader Weramba O Ivobina Fongdokre. Ivobina Makatan High Congress T. Mahatma Gandhi, Biara Ambedkar, Maulana Abdul Kalam Azad, Sadar Patel, Queen Semlamba India Kilangaglon. Lining the Ninka Tamba have a secularism the Janglin Charu ever partini. BJP the Makwen Hek Safong Lap the Kangup Ambaga Kangup Ambaga Unkatnahan Dunat Lagli. BJP Maral Sita Dunahai, Equiquitan Trifrada, Mazit Kiama Idagre. Asam dasu Turen Turban Sembaki Mingda, minority lising Tarayan Bagijum Towaikre. Manipur dasu BJP Legak Lakpadaki, Hirok the Androda, Mihan Mipun Kaya Tok Liva Asene. Asagumba Kaya Asnamakwin House Manipur Kilai Su Heraba, Wakal Tarabam Yambu Kirak Padaki Hek Latana, Center Lusing Basing Laktuna Fort Komba or Libasene.
ꯃꯈꯣꯏꯅ ꯆꯍꯤ 5 ꯂꯩꯉꯥꯛ ꯄꯥꯏꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯔꯝꯗꯦ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯀꯟꯅꯅꯕꯒꯤꯗꯃꯛ ꯀꯣꯡꯒ꯭ꯔꯦꯁꯇ ꯚꯣꯠ ꯄꯤꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯩꯉꯥꯛ ꯂꯥꯛꯍꯜꯂꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯒꯥꯔꯤ ꯐꯥꯕꯒꯤ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ MDA ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯥꯟꯁꯄꯣर्टर खरागा होम डिपार्टमेंट का मानरगा गाड़ी ड्राइवर सिंह याबा याउदना गाड़ी फाबगी थौंग असे खुदक लेफ्यू आइना मणिपुर ड्राइवर एसोसिएशन की माइगदगी अपील तौरकले हिरमसिग मरी लेना ngasi kwa kaitel da leiba association asigi office da pangthogiba paugi mifam umada MD secretary general ke SS sanjoina hai haugiba January se tara ga mari da Manipur gi DGP da election ga mari lena mathok taba gari sing Manipur driver association na puthok jagi aidana se thage adawale thibadi MD na thamki wafum badu na thairam laga haugiba February se kun mathoi da ki Manipur gi mafum ke da police na gari faba gi thabak chathrak ba se yamna laibak thibane Election duty चचगी हाब मीदन चलहनरग लाइन चेनबा चनिंगदबा ड्राइवर सिंग द नम हादुन करी फाब की थबक चथर पासेमक लाइबक थीबने मरवैना MDA की कार्ड फाइबर ड्राइवर सिंग द इलेक्शन ड्यूटी के मरी लेना नम हादुना फाब की थबक तौबिगनु ड्राइवर सिंग नसु एसोसिएशन की आब यौदन असिदा सब की आब यारोय आइके स्पेशल स्टेटस की मतंग द पॉलिटिकल पार्टीज इन इलेक्शन ममंग द पाखुम पिरकदबनी कोकोमे मणिपुर द स्टेट स्पेशल स्टेटस की पॉलिटिकल ऑटोनॉमी पिनदबगी मतंग द Political parties in the Laglev election mamang the Masamasagi Waiba Pokum Pirak Nadabako Coordinating Committee on Manipur Integrity Kokomina Amukana Kanangre Kokomagi Assistant Coordinator Waike Direna Tador Pacherolamana Pondorak with the Coordinating Committee on Manipur Integrity Kokomina Sindra Pangtokiva Miam Gibi from Nahokiba Sahili Singani Kunge December Kuntaruk the Zim Hol Infant Lokiva Warabgi Matukina Manipur status special gi political autonomy PBU Abage Memorandum ama India ki Prime Minister Narendra Modi da sahi asi ki January tara ka mapanta ko komina Manipur ge miyam gi mot chinda na pisin kre Zerolasan hai memorandum asi pisin krabagi matung da ko komina Manipur miyam Manipur da leiripa political party sing amadi tara ga nithu suba Manipur Legislative Assembly ge general election da mere boina thokfi rakliba merep sing da haugiba February tara manga da media ki khutang da khanan khibagi matungena Manipur da leiripa political party kia kilo sing ba sing ona da Prime Minister Modi da Pisin kipa memorandum copy amam pibagaloitan makoi ki parties na Manipur da special status ki political autonomy piu haina depend tawba tawkhibane kokoi minam yam ki bhot chilava political parties sing hangliba wangsi ki pakum ahibu wena lakliba taragani thoi suba Manipur legislative assembly election mamang da piraknarba amukhana ningsing jare kokoi mina hakthina unaba ngamja khi triba political parties sing na Manipur Miangi Mot Sintuna Kokomina Manipur Special Status ki Political Autonomy PBU haina tawriba demand asida makhoi ki pirep kari leibagi aibado aibu wena Kokomina election mamang da PBU Manipur da ahenba political autonomy leirabadi ngasi Manipur da leiriba problem kaya amadi issue kaya asi aya araiba mongdo loisinba amadi wakhaina ba yagane amaramda Manipur da masagi top top leigak lon gi arangba puari ama leijaduna Southeast Asia da manik makha tamna akanba leigak amoina sahi lising kaya maromdo Maning tambalika kamu ena lejaram bani na Manipur da India legang na ahenba political autonomy bifam thoge. Makatarak bo atopa pau amadana Russia na Ukraine da landakre misi mina kayamrom thokle. Russia ki President Vladimir Putin na Ukraine ki mathakta special military operation chatharagani aina law thoki bagaloinana. Ngasidagi Russia ki army air force amadi navy na Ukraine ki tongan ba mafum chinta landaba aukre. Ngasidagi sataba hokiba etegatu anisu malem gi lanjau gi matung da thokwa khwaidagi zawba lan amani aina miyamna motpi naragle Russia ki baike dagi lan laudo ki bagaloin na Ukraine gi tongan city ki ada misal na landa kre masigi sumadak Belarus amadi Georgia rom dagi thomjilakwa Russia ki ahen bar lan mi kyana Chernihiv Kharkiv amadi Luhansk region da chawna amanga ta thogan kre Masida sunatana Odessa amadi Mariupol dasu naval forces na landakre. Ukraine ki capital oiriba Kiev city ki akoi bada bompok haiba nongbai kapagi makhol miyam na tanake. City ase ki main airport ki akoi bada su Cyril khongke. Oiriba film asida malem ki laibak sina Russia ki matakta akanba miyang changbi na ba amade. Lakot pam thokpa tapak sin lokot na ba Ukraine ki President Volodymyr Zelensky na afil tawrakle. Ukraine ki Foreign Minister Dmytro Kuleba na Twitter thagalakpa
post amana hai Ukraine ki matakta Putin na lauthokhibadagi ingna tamna laijaram palaipak asi kangkhong serle lan famasida Ukraine da mai laiduna kak seloi hanbalaitana mai pakdriba phawwa lan thengna ki kani Nagalamoromda Putin da phongdorokpagi matungina special military operation asi Ukraine da leiba Russia ki masing jamlaba miyam kannada bagi damak tangai fadana sathagi bane Rusia ga jumlo dana leiba leibak asidagi matam kuinagi mamangdagi trade makhal kyamro pirakpadagi tangai fadana edegasi sathagi bane Laibakani ki marakta chawnong kanaba laikiba maramna Ukraine ki civilian flights suspend tawduna thamkre Loinana Russia ki onasu Ukraine ga nakdaba mafum sida leiba civilian flight servicing suspend tawduna thamkre Russia na sagot fa Ukraine ki lalhawrupsin news agency singda phangdorapagi matungina hawjuk phawbada Ukraine ki town ani makwanda kudum chanjinba ngamle ai United States ki President Joe Biden na Ukraine ki President Zelensky ki wari sana duna Russia ki attack asi condemn tauke oirakliba film asi the United States amadi masiga satmene rebel bak sina Russia ki mthak ta khatfam thokwa thabuk paket pa auragani ana thajaba fike Russia ki attack asi the United Nations ki chief Antonio Guterres akan mamoda condemn taurakle mang tha doruk wa cherula bagi matungina athoba matamda miyoi baki mirungsi yenglaga Russia na ma hoike lanmi sing ananaba amadi Saukala matam asida lan thogantana wari sana tuna warojin praknar bohona gadabani haike lan asana Ukraine amadi Russia kaktana tana maram gi laba khudimukta asaw basafo figane maram asida yariba makhal lan thogantana bohona gadabani haike mai horab Ukraine mifam da Ukraine ga Russia kan mari yanakre amasung onsina tuna China kre Russia Ukraine crisis ki matang da ngarak yum sakai sana mekin bidang ahing athengwa da pang thokiba emergency security council ni mai horaba Mifama mada maithongda asawbagi mami taraba Ukraine ke ambassador amanam haki Russia ki famanava adu tamaran kya sira duna chaikre laladu thingba body sing asiki tofom to ko mathau aduni ana Russia ke president Vladimir Putin na Ukraine da military operation amhek law thoki bagi madong hokiba member taramanga ki security council ki mifam adu Ukraine ambassador aduna haike UN security council ki mathang pali nainana bundava presidency adu haujuk par Russia ki UN ambassador Vasily Nevenyaya lan lemna ba Putin kau foreign minister Sergei Lavrov kau aina taksin ke Russia ki UN ambassador Nevenyaya jar wivagi nhake duty sing pang thogu aina mangna ke war criminal sing gidamakta makhoi ki lamcha chum thona da bagi lambi leite makhoi di chum drink patal da chakhi ga da bani aike mai hauna oyakum tawna khiba aduda Navanji yana Russia na sumnagi special military operation ama chumna pangthokpane military operation ama chumna pangthokpani masilan ama ko yaroi aina mage Ukraine ya gi phamanaba adu haike Ukraine ya gi miyam gi madakta aikhoina landa ba gi tabak chattade adubu Kiev ta sati fare ba junta adugi mayobdani abasi aruibada hangna haiba pami aina kona Russia gi Navanji na makata ke Russia gi khongda ga dudlan amanati haiba Moscow and boy ki wafam adudi Anghaupani ana mifam adugi tungda Ukraine ke ambassador aduna haike Bawi yaman hangla ke bawang amagi pakom piraduna UN da Ukraine ke ambassador aduna magi president na sardar adu thugairaba magi president aduna lan amalaw thokraba maso mana sigum bawai singang du leriba crazy lunatic amagi matangda nakhoina ibu makhata nangan ba pamlebra haike nakhoina ibu han tok pihna na ba hairi masi luna sini haina Kiev ke ambassador aduna makhata ke Ukraine da leiriba Indian lising kun lauthok na matam chan thabak lawkhat ki de Congress khodong thirak na matam ta mamai leithoki ana government paral sira na Ukraine da leiriba Indian lising kun adu soidangam da jumda purakna ba khoina karige matam chan tharwang sing tawki da bano ana ngasai Congress government da hangre tawki da bano ana ngasi Congress na government da hangre Ukraine da leiriba Indian sing adu aki tu jung mayuk na leire aira na Congress ki wangagloi makok Randip Suje walada Prime Minister Narendra Modi ji gi Mikhal gi thabak da chi tan jin duna leire Indian singa dugi soing amandana bagi matang da kari da khandre hage kodong diraba matam khudemak da makhoi gi mamai leithoki tumil leisin ba asina Modi government gi hebe da moira kre Ukraine da leiriba ekoi gi Indian na lising kun aki tu jungba maso ponsi mang bagi fibam namduna mayuk halle ani hindi lon da tawba ritam da bang haike Makhoi wo soi am dana furakna da thorang sing matam chana kari gi tawhi labno masi Modi gi self reliant mission
la haina Mr. Surjewala na haike Russia na Ukraine da military operation ama satharakhibaga Nagalani ki barakta achoba mayongna ama thogalakhi pada Ukraine da leiba Indian embassy aduna laibaga du da leiriba Indian singta ingtamna leina ba amasong makhwana hek leiriba mafam aduda safana leina phona han nanaba khananki Nagalamaromda Ukraine da landar krabasu Imran Khan hairi Moscow da lakwa si mathumbarang auna nuaiba poge Russia na Ukraine da landa ki bagi charak ta namit nini ki khongsuk ta Moscow da landing to ki ba Pakistan ki Prime Minister Imran Khan ma ki khongsat ki matam cha da ba du kauthok tu na Russian officials sing da yamna mathumbarang hauna nuaiba pogi ana phangdokre Airport da Prime Minister Imran Khan po ki ba Russian officials sing adugam ha ki wari chana duna Maga wari sana tu nopo adu Pakistan ki Jio News ki Murtaza Ali Chana video amadu tauke. Ukraine da landawa ki matang da Russia ki matag da malem Pakistan bada ki mipai ba amasung asawa fongdok na ringi tangkak da Imran Khan ki mong adu magti yam na siyang na parak da ba amo oire. Ayang na lakliwa tangkak kasi yam na mag matum parang au na nungay hay na video adu da Pakistan Prime Minister adu na haike. Imran Khan na atop Russian official amadu su amakhan na hayra na nagoy na ibu Ahilo madudi Moscow da lakpasi ay koy yam na matumbarang hawe. Russian team matu na mahaki kada mahakwa escort tawra kaya masong ay Mr. Khan ay koy nang bawa hayang una ba lakane. Ukraine da sa tariwa Russia ki tabak sing asiki mayukta janing taba fongdok bahay basi. Mataw masa kang ba leba kutang makitaw fong tokwa aduni harad na US na kong sa tatugi. Matang da janing taba fongdoke. Russia na Ukraine da makatana na huna na landariwa adugi matang da ay koy gifiri pa do Pakistan da. Kangan kaya masuk lan atu ki patang da diplomacy chatana ba ikoy na hona ribasing atu so makoy da ikoy na paudom kaya ani US State Department ki wangang loy net price na haike US na Ukraine da tawna river partnership asi US interest singi maru oi hai na US na lawi hai na magna makata ke Russia na Mr. Khan bo invite tawra ki banate madukim hutta invitation ama fangna na ba hona ki bani hai na analyst ama so Balochistan politician Chan Azag Zain Haike. Adu gusali vokongset adusu UN Security Council da Russia bu India na sogat pa adu gitamat. Vladimir Putin na Prime Minister Narendra Modi da hanan nungay pa fongto lakhiba matang amadani. Russia na Pakistan gi sogat pa fangna da bukhona ki de natraga na Moscow da satpadagi US na Pakistan ba thinki de ana so analyst adun haike. Masi Pakistan gi maram chada ba natraga na Russia da gi ekona khut hangna alakani amasung hiana ason ba fibam amadagi IMF FATF na Singba forum singta Washington ki financial concession sing ni kani haiba US ki mayak singba wakalo latu oiroidra aina bhana wangang ke Islamabad ki sakut padukak dagi damak Moscow na India mangja bhai basi tawrufa yawa policy amana tava maramna Russia na Pakistan da karigamba amata pirak ningai leite aina analyst Mr. Asak Jaina haike maragasi the emergency lauthokre Ukraine da Russia gi amna nong thak amasung laikha da attack tawrkhiba dugi matungda European amasung NATO member leba gamboiriba Lithuania niya nga si state of emergency amalaw thokre. Mi million 2.8 ki afikpa hanagi Soviet Republic am oiriba Lithuania na Russia amasung Belarus ka ngangkhai sing tainare. National Defense Council ki bifam ama pangthok laba tungda Lithuania ki president Gitanas Nauseda na aiki state of emergency ama thamna ba hangna degree ama sahi tawragare. Alliance ki member amada ki halak lavadi emergency consultation singi da bakta piriba NATO ki article 4 ado chanana ba Lithuania yana hajaragani haina mahana makata ke laibagasi da natana Ukraine yagi ngangkhoi taina river NATO amaso EU member Poland nasu ngasi ayuk masika manaba am official oina hajaragre aroiba da content singa sigi maru pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbiriba panama pathaga chari channel asana tomda kanarabadi subscribe to be 3% subscribe to be ramoloinana like and share to busu kawi ganup namakpu amaka na thagachari